Mayamuchan MAIBAM Krumjari, Nordic Windona Sandogs the weekly news da, Gasisubuduna Luxury, Satribacheo Asida Karikari Todoxing Toki Habegi, Paudamama. American Civil Rights Champion Amasung Nobel Peace Prize Fankraba, Dr. Martin Luther King Jr. na Haramba, Mi Amatana Nangi Manglanbu, Jodhan Nabagi, Habadi, Faifate Haina Sidanabagi Natroga, Karim Nanabagi Hak Lady Haba Wafum Asina, Mio Kayada Wakagi Tona Piri. Manipur da lepan naidra jathariba irang asina miyoi kaya ki punsi pikham nahan kibata natana mang takpagi paring amasu thambiram baga loinena miyoi mayam amagi manglan buso manghan bire wafum asi haukiba October 9 da fongdor DIPR na thadrokpa pau amana hai me ahum da chakpa horakiba kangluf ki irang asigi maisabo singna raduna miyoi kaya na makhoi na mangzaba manglan mangphau nahan naba confirm chena lebli Asinguma miyoi singi marakda irang asina sokhallaba nauna linkhatkiba state lengana chalaiba 𝐿𝐿𝐸 community singna masing yamna khundaba irang asina su sokhallaba 𝐶𝐄𝐲𝐻 district headquarters ta leiba 𝐶𝐄𝐲 medical college CMC da tamba MBBS mahiroi singsu yauki irang asina maram oiduna 𝐿𝐸𝐸 khak natana irang hokraba nimit mangani gi matungda CMC gi staff amasung mahiroi sing loin imphal da chelaki state lenga kamati college ke management na kanna honabadagi hauzik college asige class sing tongan ba mafam ahumda mukhanna chathaba haukre class chatar kriba mafam sing adudi Imphal East District Porampata Leiba Jawaharlal Nehru Institute of Medical Sciences 𝐺𝐸𝐸 Complex Imphal West District Tagil de Leiba State Academy of Training SAT Amadi CMC gi hanagi mafam 𝐶𝐄𝐲𝐻 Haukiba October 9 da Imphal West District Manung Chanba Yumnam Lekai Yumzau Lenbigi Manakta Leiba Rural Development and Panchayati Ras Masung Maut ki Minister 𝐶𝐄𝐸𝐸 Yumgi Thongalda Masakhang da Bamioi Kharana Bom Amalang Sinduna Pokhai Halam Le Taudogadda Minister 𝐶𝐄𝐸𝐸 Ngak Senduna Leiba CRPF personal ama soki hospital da Pukhatuna Lainki Hari Bom Langsilam Liba Mioi Singadu Gari Amada Tongduna Lakpani Bom Langsilam Laga Adum Chen Kre Hari Bom Adu Minister gi Yumgi Thongal da Leiba Pukri Amagi Mapanda Taraga Makhol Hona Pokhai Ki Hari Pokhai Makhol Adu kilometer ani ahum thapna tanaki pau tabaga khudakta Chief Minister and Biren Masama from Adu da Laktuna Yengsinki Police Namadi CRPF ki Makok Thongba officer kaya su Laktuna Thodok Adu Yengsinki Hari Manipur da ing tapa tangdu leitaba film khara lakle haina miyamna khanaringai tanjada kaidongai da su inghallaroi irang makhatana chata hangi habigi matagum khutlai paiba 𝐿𝐸𝐸 lamhenba singna maikai ama natraga amada maitai khunlomda onsilaga chingtaktagi nomai kapsinbagi thawang haujik su marak da chathari Visnupur district tara khongsang bidang Haukiba October 9 da 𝐿𝐸𝐸𝐸 khulai paiba lamhenba singna nomai kapsilaki thaudok adugi matang da tera khongsang bigi mera paibi sana hanbina Northeast window da haiki hauzik lengana tangdu leitaba film hanjile hari somdana nongma kalaga nomai kapsinbagi thawang leptri hana sul lobukta bom kaya kapsilaki ba laikhrabani hauzik lawlokpa matam yausilakle lawsu yamna panban nate masida makoi lobukta chatpa yani yaroi haibasu khangba ngamdri haiki lansi kukiga maitega sokna ban nate hai aduga somdana maira paibi sing maira sangda lekle kun sangba leptri aduna lawlokpada lengan asu engam thoktana ba kan maongda ngak sembiu asing batangdu leita ba hanjinna ba honabiu haiki Minister wala bagi kayo wagi dapat si kanana nga pido ay na sinsan lang batunga budok na tawang ba imado nga si ima kay matway no kay panda na magi punsi sida ari pa magi masa Manipur gi kuki taba chingi mafam singda thariba popi pambi singi Mahidagi gam mahi lok jingaida manghan nabakana ngangna ringai charak sida yamna ngapa maungda Jammu and Kashmir dagi India Post parcel tawduna Manipur da tharakpa kilogram ama yokfataba poppy marugi packet ama Manipur Police amati NAF ki team amana haukiba October 9 da fagat kre
Hairiba parcel adu Jammu and Kashmir gi Bandipora dagi Arif Hussain Koba amana None district da 19 Assam Rifles ki headquarter koi Ritu Kumari haina thaba address da tharaki stat Manipur pin 795159 mobile number 8294508151 haina thaki Imphal ki head post office da None da Hariba address adu da thakinaba honabada cardboard box adugi sagaiba macheda popi maru sing adu naptuna leramba thingnarakpadagi Imphal police station da paupiraba matungda OC inspector and ingocha laktuna yengsillaba matungda chingnabadagi napta paupi ki napki team ama laklaba matungda OC ingocha amade Imphal post office ke post master yauna punna yengsinki Imphal East District Sinam Khunda Security Force ki apunba kangbu amana joint operation chathabada yamlaba khutsu khulai sing fagat pangam kre hari Operation aduda yumcha marom amadi khun adu faruga chaliba inter village road amasung lerak khulakta su thiwa hobagi thabak chathaki amaramda Thobal District ki Yaripok Gwarok chingda khutsu khulai kharal lotuna thamle haiba akaknaba paw ama fangbadagi haukiba October 8 da Thobal District ki Special Operation Group SOZ na Thobal Commando amadi 33 Assam Rifles amasung 195 BSF C company ga punna thiwa hobagi operation chathaki yamlaba khutsu khulai sing fagat pangam ki hari Kayarak handa national amadi international ki thakta usu masana da mai paktuna medal kaya loraktuna India amadi Manipur gi mai purakrabi Visnupur district ki classified mayai lekai degi Narem Rosibina na handakso China ki Hangzhou da pangtu ki ba taramapan Super Asian Games 2023 da kilogram homfugi kangluta silver medal fangaltuna India ki mingchat purakpada miyam harau tayamna opagi tharam ama haukiba October 8 da mahaki pongnafam classified mayai lekai community hall da pangthokre की स्थाकता यौराइसे ओजा प्रेम कुमार माना पिङाइदगी हौना आइबु सेमिरकपनि अदुगी दमक्तगी ओजाबु हानिङाइ लेतना थागतबु फोंदोक्सरी सुमाइना आइना हलकबदा मयामना हराउ राउ रिसिभ तौबिबा अमदि मीडिया मयामना आइबु सुमाइना ओपिबसे अदुगी मतिक हानिङाइ लेतना थागतचरी हेना मणिपुर पुंब नुङाइना सेलिब्रेट तौमिनगदबसि मणिपुर की नार्को टेररिज्म मरम ओइरगा इमा इबेन अमदि छात्र छात्री मयाम अमा खमथेंग अवाबा मायोगनरी अदो आइगी मेडल असि अखोगी इमा लेबाकी दमक्ता लानथेंगनरिबा अमदि अवाबा मायोगनरिबा आइगी इमा इबे लिसिंगामसिंगदा डेडिकेट तौजनिङि Khun ngakani haina chotkiba Imphal East District ki manung chenba khunrakpam mayai lekai mioi ama scrub typhus ne chingnaba til amana chikpadagi leikidrei khunrakpam mayai lekai dagi chei nifunithoi suraba thongram devadatta apopagi ming TS Devahari haukiba September 3 ta Sinam dagi changsilaga leiba Sanjay Lok hariba khunna tuda khungakpa chatki numitugi numidang da til na chikiba khangdana leraklaba madung nong nganbaga yumda halaklaga masa nuaite haram laga laiho horaki laiho henzelakpadagi doctor da yenglaba madung daso anaba henjilaki October 3 ta sis hospital da pukallaba madung da layenglaba madung da October 8 da laikidabani aigi yambaje akoi Manipur da hujik chathariba narco terrorist ki mayokta khungak pachachagi bane adubu laibak thibadagi khudong thiba haibdu thengnarakuna anaba ama nina chiktana nabadagi laikanaba ngamdana akoi pumna thadokna chatcha karigumba akoigi state government na matam chana asukkuina chatharaba irangje phadabiramagadi asumna aigi yanupani madi namana ngasi kappibje kapamoidabane makoida natana atopa ayamnasu thadogol onchakhrabane ado aina haijaningbadi state government na makhatana sumaina kyam kuina prajabu wahandana lei hangiduino habdo adu hangjaninge devadattagi thawai mirena devadattagi thawai mirena devadattagi thawai mirena
Mental stress lay haiduna losin bagi mahuta akhang ahi doctor amadi psychiatrist tanaraga stress laytana ba honaba mathau tai haina Health and Family Welfare amasung Information and Public Relations Minister Dr. Sapam Ranjana haikre wafamasi hokiba October tarada National Mental Health Program National Health Mission namadi Directorate of Health Services Manipur Nasanduna Mental Health is the universal human right haiba thimda North AOC da Leiba Hotel Imphal da pangtakiba World Mental Health Day gi thoramda Minister na phongdokiba Thoramadu Health Minister Dr. Sapam Ranjan, Health and Family Welfare gi Commissioner Pradeep Kumar Jha, Health Services Manipur gi Director Dr. 𝐿𝐄𝐲𝐸 Kumar Mangang amadi State Mission Director Dr. 𝐁𝐫𝐸𝐬 Su Sarugyaki. Minister Dr. Sapam Ranjan na haiki, mioiba khudingmak stress loina leiba ngaktani, adum oinamak stress aduna ikhoigi punsida amadi haksang da maru oina normal health ta sokhalloidabani. Haukiba chai kun asida malim asi angakpa phangna chawkhale, masiga iroinana technology ki lamdasu ngamkhai leitana sokhalakpagi mami tare. Technology sokhalakpa asida miyamna wakhal Leina nabagi changsu nongmanomagi hengalakle khudam oina hairabada handak matam khara internet thingbagi thabak chathakiba aduda miyam kakngau nakhi masida sunatana numidang tumlamdai amadi ayuk haugalakpa matamda mobile hanna paiduna social media singda kari yauri haina yengba asina aikoigi punsida technology asina kayagi matik sokhalle haiba adu uwa fangle haina so Minister Dr. Sapam Dr. Ranjana phongdoki in the present context I would really like to congratulate the mental health team of our state for taking out exemplary works for the work they have done during this 4-5 months, 6 exemplary. Akoigi Manipur da handaki amna numaitaba thokdok ni tak ahumdagi thokiba thokdok sida akoigi relief camps leiba hospitals leiba jaga sa kun da mayam da mental stress leiba mayam da. The team has been going to the relief camps, the team has been going to the villages, the team has been going to hospitals, to every center, so that mental stress the mental health it's always being healthy, they are taken care of, and the teams mental healthy teams Manipur Santi Lakasida solve prayer Manipur back to the goal, put this Department of Psychiatry RIMS na susinduna mental health is the universal human right haiba hiramda RIMS ki OPD block da World Mental Health Day gi thoram pangthoki thoram aduga mari lenina Department of Psychiatry RIMS ki Professor Dr. R.K. Lenina phongdokibada mioi chamagi manungda mioi Tarahumdai wakalaina narambadi adubu COVID lakpadagi saruk manga amuk hengatkre Laivak tivadi Manipur gi oina handak thokleba irang asina amuk henna wakalaina naba mioi masing hengalakjuna mioi nipan gi manungda mioi ama pungning wakal gi anaba leire pungning wakal gi nungaiba yaudravadi haksang faba chingde haksang fabaga loinana wakal nungaina leiba ngamlabadi khunai adu afaba oigani amaga khatna chainaba kaya asinadi khunai da afaba purakpa wagani Aikhoi kaya yamna haksang farabage haibasi isagi pungning haksang na nungaina leiba ngamlagadi haksang fari haibasi khangba ngami haiki Haksang phaba haibase ning wakal gi masa phaba yaudana haksang phaba haibu chingde haksang phaba haibasida luna tongna saba akhoi gi haksang mapan tongda uri base masibu laiteng oiriba pungning gi oiba ngaiba pungning gi oiba phibam asisu masa phaba sima yam change loinana ani si leiraba matungda akhoi gi khunaida aikoina yamna susanna nungaina hingminaba ngamba adusu haksang phawi manungda chansin kare aikoina pangkhat khanadana pangsauda saunadana leiba madu Fibam do aikoina haksang phaba kaude adudagi hendoktana hujikti aikoigi punsibu masak khangba oglei basigi maram masak khangba spiritual oiba wakalon kharasu yauragadi aikoida paidagi hena wangba makalgi haksang phaba haibidu oire akanga hi singna haibirame aikoi se kaya amna haksang pharabagi haibase paidagi wangba thaki haksang phaba se karina lepi Doctor da salu dragasu mi mada hangu dragasu aigi pugning haksang na nunga aina leiba ngamba if you get happiness that is the ultimate of health se karino haragate haksang da madi wakal da nungai taba leitaba na maram oirakanda kunai da so ikoi bu accept tawi bana maram oirakanda aikoi na nunga aina leiba ngamba do adubu aikoi na haksang phaba kawi Housing marak thatna atan break amatang lominasi
40 years of trusted diagnostic service. Babina Diagnostics. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makhatana hidak chabagi mathausu tararoi. Ako pamorol gidamak na simaglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Lengsin Biraksi, JR Institute of Medical Sciences, Hata Telepati Road, Imphal East, Paramedical Course Sing Tambaki Kudung Java Pizari, Manipur International University ki Makhada, BSc MLT, RIT, OTT, Diploma MLT, OTT, RIT ki course sing ki admission hausare. Pizari ba Kudung Java Singdi, Scholarship ki Kudung Java Su Pizari, Lower Income Amadi Orphan Singi Akanaba Kudung Java Sing Su Pizari. Tamba Loraba Matungda 100% job placement legani. College Asiki campus Manungda multi-speciality hospital ama lazari. Mapung fara ningtina clinical training tobiki facility leire. Experience leraba qualified oraba faculty kakna takani. Hostel amadi library ki kudong jabasu pizari. Akupa marol ki damak makada pizari ba contact number asida call tobirau JR Institute of Medical Sciences, Hata Telepati Road, Imphal East. Break matungda mayam mataram na ukchari. Manipur lenga ki oiba mental health rehabilitation center ama athubada hangdoklagani haina Social Welfare Minister 𝐿𝐶𝐤𝐸𝐻 na phongdokre. Wafmasi Airport Road ki changangai uchekonda leiba Center for Mental Hygiene da pangthokiba World Mental Health Day gi thoramga mari lerina Minister 𝐷 na phongdokibani. Thoramadda Social Welfare Fisheries amasong Skill Labor Employment and Entrepreneurship ki Minister 𝐿𝐶𝐤𝐸𝐻, Social Welfare ki Director Ngangum Utam, RIMS ki Secretary Department ki Head of Department Dr. Sanjam Gozendro amasong Center for Mental Hygiene ki Secretary CS Pisakmachana athoiba mithung sing oina saryake. Minister 𝐿𝐶𝐤𝐸𝐻 na haike wakal amadi thamoi gi awaba leiraba miyoi sing nongmada meditation natraga yoga tawduna matam ngaihak kaithoklaga pothaba mathau tai. Wakal amadi thamoi senglabadi haksang gi leina kayadagi ngakthokpaga loinina nada yektana nungaiba punsirol da leiba ngamgani irang asina maram oiraga minister amadi MLA singda mental health ki problem kaya leitaba nate miyoi khudingmakta leiriba wakal amadi thamoi gi awaba asi kokhanaba honasi haike. Mental health day mari lena si pagi guest of honor ki phongna Gojendra Singh, Head of Department Psychiatry Department RIMS Manipur ko monjabulena na ai monjabu chari agulena Agima Srimati CS Pisakmacha Devi, Secretary, the Center for Mental Hygiene. I come on Jabuluna, I come Jabuchari. Later, Yadabama, Oere, I don't know, Honorable Sana Masi, Health Department, you was a regasso. Masi later, but I think to this social welfare the Pangolina, Mazima, Namdana, Lehanabanta, one of you, I go up from the Tanzania. World Mental Health Day gi thoram mental health is a universal human right habiramda Department of Clinical Psychology RIMS amadi Peace Committee Wangkai Kendra na sindra Palace Compound leiba Government Dance College da hoki October 13 da pangthokre thoram adugi manung channa RIMS ke Clinical Psychology Department ki HOD Dr. Samita Ngarangbam amadi Market team na drawing competition amadi counseling session kaya inmates singi damak pangthokibaga loinina makok mathang taraklaba miyoi singda RIMS ke Clinical Psychology Department ki maikidigi cash prize su yenthoki hari. Haukiba October 12 ki nongalamdai pung ahum khara helakpa matamda Imphal East District ki manung chanba Yangang Pokpi Police Station na konba Tuichin Kuki Village tagi Kuki terrorist singna maitigi sabungkhok phunau romda nomai round kaya kapsin duna landarake Kuki terrorist singna kablakpa maitai khungakpa singna su handuna kafke bom yauna kablakpada maitai khunja ahum bom mache na panduna soke Asokpa Singh Hospital da bokhatuna lainki hari Kuki terrorist singna landarakpa da sabungkhok khunau da leiba Border Security Force BSF ki kangbuna su handuna nomai kapke nomai makhol tabda sabungkhok ki miya mi paina duna safagada bamafam singda changduna leinaki Ayuk angan badagi haukiba kapna ba adu ayuk pung mapan tarakpa aduai
ngaihak lebraba matungda amuk khana nungthil pung ama khara helakpadagi maikei anida nomai kapnaba horaki Manipur Police ki makok thongba officer sing yauna henba team sing sangsinjuna fibam adu yengsingki mafam aduwaida police na ngak senbagi thabak kankhatki marak aduda saizangda maira paibi singna lambi thatuna leiringai cherakta Central Force singna chatke haina Maira Paibi Singa Wari Sandaraba Matungda, Yanaraktabadagi Central Force ki Maiketigi, 𝐿 Kapagaloina, Maira Paibi Singbu, Saisang Kanduna Fuki Hari. Mangda, Sana Sabi, Tamna Pokpi, Yang Pokpi, Duga Sambuko, Koi Pulaga, Maira Paibi, Oba, Presno, on the Toksagrabani. Sigi Toy Batodok, Tok Taningagi, Mamanga, Kaiguma, Tok Loktanaba, Akogi Manipur Gomengi Saitagi, Akupami and 𝐁𝐿𝐸𝐬, Kaiguma Tolak Targadi, Manipur Gomena Sigi, Apapatagi Daitado, Manipur Gomena Labiga Dabani, Hina, the Queen of Pontok Sagrabani Mamanga. Kalito! Planning Department ki meeting makhada Credit Guaranteed Fund Trust for Micro and Small Enterprises, Minister of MSME, Government of India, amasung Small Industries Development Bank of India, SIDBI ga khusam naduna Manipur State Credit Guaranteed Scheme, MCGS hodopagi tharam ama haukiba October 12 da pangthoki, North AOC da Leiba Hotel Imphal by the Classic Sangai Hall da pangthokiba. Scheme Haudopagi Taramadуда, Chief Minister N. Biren, Youth Affairs and Sports Minister Govindas Konthausam, Water Resources and Relief and Disaster Management Minister Awangbong Nyumai, MLA Singh Thongam Santi, Khongbantabam Ivomcha, Khumukcham 𝐿𝐸𝐸, Kongkham Ravindro, Thangsam Arun Kumar amasung Sagosem KV Loinina, Imphal East ki Deputy Commissioner Khumanthem Daina, Imphal West ki DC, TH Kiran Kumar Amadi, Commerce and Industry ki Commissioner Pradeep Kumar Jha na maru oiba gas oina sargyaki tharam aduga mari lenina mio lising kunmanga hena thabak piba ngamnaba lupa crore chartered henbegi loan ki sanfam launaba amadi chahi mangagi manungda singnaba sem sari haina Manipur ki Chief Minister N. Birena haiki Manipur da thogleba irang asigi warishin ama purangnaba honabada miam punna amata oina honnaminaba mathau tai khanghaudana sitlakba nonglei nushit amana thokanba ising ichawgum lakhiba irang ase nongmadi satkigadaba potsak amani haina mahakna makhataki tharam aduga mari lenena Manipur da thogleba irang asida mayum makai leitraba relief camp ta leriba lanjenarakpa mioi kunda lupa listing yankhayankhai gi MCGS scheme gi sanfam khusinaki Relief camps in the displaced persons sing the Marupang Unama the entrepreneurs sing media friends I can Akoi state shape we are passing through a difficult time. We are Punaman coming to Bukoi. Monsieur Punama unitely Tangabatabani. Hangok the one on a seat, not to be hung up the wishing is all. Laburumani, Masi, Saki get up a boy. Chat Grevsi, Amber, the Koyamuk, normal life, Manipurna, Matamamada, Masi didn't say Mani Bagata, Kimutanda, Layramba, Maduki speed, development, Adugai Masiel, emotional attachment, emotional integration, Adugai Kogi, Amatu, Bagi Wakalont, Maduakoi, Atuamat and the resort of Rabhonabani. That is why today's launching programs is taking place. Madam the koi don't ising job to be not a kind of labor, ising job to set kini, but everyone to be back up to the corner of that. iBank amadi corneal transplantation license ke ayaba pikhrbanina tha asi loshilakpada thavak oina onthok khanaba thorang paikhalagani amadi miye kyagi miki anaba fahanba ngamlagani haina Health and Family Welfare Minister Dr. Sapam Ranjana haikre wafamasi hokiba October 12 da Love Your Eyes at Work habihiram gi matangda National Program for Control of Blindness and Visual Impairment National Health Mission Manipur Dastandana Kunmari Suba World Sight Day gi tharam ama Chingmairong da leiba classic grant da pangtokiba da haikibani Minister Dr. Sapam Ranjan Directorate of Health Services ki Director Dr. 𝐿𝐸𝐸 Sasikumar Mangang NHM Manipur ki State Mission Director Dr. Somorzit Ningombam amadi Health Services ki Hana Director Oiramba Dr.
wai yaimana atoiba mitung sing oiki loidena mitki anaba leiraba halsingda anok lemna yenki Dr. Sapam Ranjana haiki mit haibasi khwaidagi maru oiba organ amani mi amana hek poglakpadagi mitki thabak asi adumak tawduna lagi sakhalakpagi matung ina mipung khudimak na laptop mobile na chingba kaya sizinaduna screen mamangda leirabanina mit sopagi chang hengalakpani lambi mataida tharaga yoliba anok sing asina ahal oiraba singi mit sopagi chang henbagi mami adumak tai aduna yariba makai akhang ahei Dr. Singh tanaduna isaga chanaba anok hapiduna punsi nungsangna leinaba honabiu haiki I donate the pledge story, and many have come forward and pledged that they will donate their eyes. And I have also pledged to donate my eyes, which was, I think it was 2 years back that I've taken the pledge to donate my eyes to the 𝐿 donation or other whatever donations or the mayamzi who see a lot of people should come forward to the Manipur State Eye Bank yam tuba matamda license for eye bank and corneal transplantations license so license speaker, and that's why some Manipur represent across every corner of our state. Opposition political party Taragi Makok Thongba Lusingba Singh Yauna Thomi Kayana Manipuri Governor Anusuya Uike da memorandum ama pisinaba BT Road Leba Congress Vavandagi Paring Stana Khongna Thoraklaga Governor Tamna Khongchat aba Hokiba October 12 da Chatki Police ki Maikedigi Khongchat adu lemnaba haibda awai akhum tawnarakpadagi akanba khonjel da launaraktuna naha oiba politicians singa police personnel singa ngahak inthok insin tawnaki Kona Congress, JDU, CPI, CPM, amadi atay party singilu chingba singyauna Ras Vavangi get faba wangang dana chalaba matungda Governor Ras Vavan da leiti habidagi official nupi ama thoraktuna o ivovi I Hemo Chandra 𝐿𝐻𝐸𝐻 MPCC ke President ke Mega Sandra Dr. Nimaichan Luang Dr. 𝐾𝐻𝐿𝐿 KSS Santa Elstotin Kumar na chingba luchingba singda Lusingba Singna memorandum ama pisin ke memorandum pisin bachapagi khongjat aduga mari lerina Manipur ki hanage chief minister CLP leader o Ivo Vina Paumi Singda haike Manipur asi democracy leitrabra natraga dictator na lengak pairabra Constitution na India ki citizen amada piriba freedom of speech freedom of expression leitraba mafum asida democracy ki wahantok leiribra No Makagdana press ki Myoy Singda Khut Tharakba democracy Chatnariba Levak Amada Wangang ba Yaroi Lengangna Tauriba Asida Tumina Legadabani Haibasi Karamba Levakta Chatnabagi Hanke Kanaguma Myoy Amana Karigumba Wafam Ama Fongdok Lobada Ningtina Wari Sanabagi Mahuta Lalhuba Fabagum Commando Gari Mayam Thazanduna Kian Kangalaga Faba Asi democracy Nate like-minded political party Manipur prevailing situation in Manipur particularly in Manipur democracy dictator na shason tauriba taudabra constitution ki marai bakshi karaida to shape democracy to shape constitution haibase masi mupungoina ai sida khitang emphasis taujage citizen da piriba right haibatare freedom of speech freedom of expression se kadai da leiri adu ragadi democracy ki wan thokshi leiri braba BJP na lusingba center da amusu sida leiriba government se sina hujikshi laukthokta ba undeclared emergency leirabra press ki mayam se mari suga union hari anywhere world democracy satpa leipakta kanam ta wangang ba yaroi akhoi tauripsi sina noi tumin legadabani haibase masi akhoi bharat ta chaliba democracy se ningkha tamba leipak amada chaliba democracy se si leihidra leitrabra hujikse masine dictator na sida manipur sason tawbudi akhoi like-minded and political party de koi khangban leiba so amamoi अकोई की प्रोटेस्ट है मणिपुर में शांति पुराऊ निशी बरा ले पियू है बजे मरु है बकोई की डिमांड ने छात्र मगा छात्री मगा लिथोई कंपी अमदी हेमंजित अनी की असी को मसादो अदु अकोई मई की मुंग ने छिन पियू है बकोई मरु है बकोई की डिमांड ने उजी मणिपुर रा उजी की पार्लियामेंट सरकार सिना शांति पुराना बहोर दबा बसे कोई कंडेम तवी ngarang lamlai romda impal ista ima event mayamna ngakchadra lejaba
मरुदा कोई सिक्योरिटी फोर्सेस ना सही पार का याम थीना साथीना फुबी गिदो मरु मकोई याम नातन बमोंगदा कंडेम तवी मणिपुर से शांति दरकार ले शांति फुबीरो मणिपुर दा शांति हंजलालो अदुगो लेने मणिपुर की टेरिटोरियल इंटीग्रिटी नाकदबनी हाइबा सिन कुकी नार्को टेररिस्ट कांबो फॉरेनर्स खुदक्ता मखोइबु तांथोखो भारत दामदी मणिपुर दा मपानदगी फॉरेनर्स सिंगा अखोइगी स्टेट सिगी कुकी मिलिटेंट कांबो खरगा लोक्तुनरगा लंदारई बसे बसी मयेक से खंगबा वफम ओरबनिना बसी भारत लेंगाकना मदी स्टेट सरकार ना खुदक्ता अकनबा एक्शन लोखलगा अखोइगी लेपास लंदारई बसे मसी थिंगना बथौ पाइकलो हाइबसे बसे अखोइ कैंपेन सिगी मरुय बफम क्या ओइगनी बसे अखोइ स्टेट सेदा शांति लेत्री शांति हंजलक्त्री कुकी लालो उलुप कांबू मयाम सिना ngarang mak lamlai constituency gi napet aduga mafam kaya da landarakpagi akiba kaya sujik mayok nari landarai ba kamu sina se masibu ngakthong na bhona bada masi ko state lengak na yam seriously lofam thoi Education World India School Ranking 2023-24 Awards pinaba India ki manung dalaiba school chama khangatpada UNESCO School khongman amadi maitramna homfadara taruk amasong marifani thoi super rank taduna afaba school chama ki manung chanba ngamle award asi New Delhi dalaiba 𝐍𝐄𝐲 Marriott Yantoki khongman marang pandit lekai dalaiba UNESCO School da pangthoki ba paugi mi fam amada wa famasi fongdokladuna UNESCO gi chairman ningomam iravantana haiki handak pi gadoriba India gi khwaidgi chawba Education World India School Ranking Awards asida UNESCO School Group na India gi school chama khangatbada homfadara taruk amadi marifani thoi super rank ta chanba ngamlakpa asimak yamna nungai ba wafamni ngasi fanglakliba award asi school sing asida thawai yauna mathau masak khangna thabak tawriba oza sing amadi mairoi sing yauna school asigi thomi singna kanna honabadagini UNESCO School khongman namadi maitamna India gi co education de kam boarding category da homfatara taruk amadi marifuni thoi super rank tarakpada natana manipur gi oina su ahan ba masung ani super rank tabasu ngambani haki tongan tongan ba chana kalon tara mari da pangthokiba afaba school yankhai taruk khangatpada UNESCO School chanungna kuntra taret super rank taduna manipur gi oina ahan ba school ama oire haina su irawantana makhataki faculty jing oza jing gi matik java curriculum gi ajaba adu goluna academic reputation infrastructure sports education amadi akoi differently able persons in the people facility adu goluna community service asiguma tongan ba criteria tara marida result of adu gumba hangalaga badida all india gi competition tawra khadi of school si kanbani high school kanbasida to si kun tawjari ba to UNESCO School kungan si all india gi ranking da co-ed cum boarding school haiba sigi category da all india ranking da koi 76 position tare adu goluna manipur gi number 1 position tare haiba award si koi bharati khadi chawba koi school में ranking तो बुगी अदुगमा award नहीं अखोई ngasi award asi kunjari basi अखोई की school की staff सिंग मरोन ओजा सिंग ना थवा याव न कोना बा अमदी parents सिंग की सोक्ता द्रव support छात्र सिंग ना थवा याव न कोना बा अमदी society की अमदी तोंगा तो stakeholder में हम support तो विदगी asi गुंबा award से खन पंजाबनी अखोई पिकरब मणिपुर देगी अमदी नॉर्थ ईस्ट की मताई लगी स्टेट अमना भारत की school में हम चांगदम ना बदा ताम की मनु चंद गंबा से हम सौबा ये सिगो न support के न्याय आई से या हमजगे अदुगुलना कोई हदक का निखत की बा ऑनरेबल सीएम ना संगापी की बा कोई UNESCO School सनु कोई रेसिडेंशियल स्कूल है दा बोर्डिंग कब आई बचिना ऑल इंडिया के ना को-ed बोर्डिंग स्कूल कंपटीशन दा 37 चुआ पोजीशन ताई अदुलेना मणिपुर की फाइटिंग पापा कोई बोर्डिंग स्कूल के अवार्ड से कोई UNESCO School सनु सिना तारे है जे हम हम दा पंचे अदु ngasi di UNESCO School group IBC कोई भारत की ना मसक खंगबा एजुकेशन एस्टैब्लिशमेंट ओरे Matangsida Northeast Windona Standox the Weekly News Lotion Jari, Miang Tabri Bastingbo Amuka Hanachan Mabna Krum Jari.